ꯃꯈꯣꯏꯅ ꯁꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯏꯆꯥꯁꯤꯗ ꯐꯨꯕꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯥꯡꯗꯅ ꯂꯩꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯈꯔ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯩ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯏꯕ ꯐꯨꯕꯤꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯃꯇꯨꯡ ꯃꯅꯥꯎꯗ ꯑꯇꯣꯞꯄ ꯗꯥꯛꯇꯔ ꯑꯃꯗ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯗꯥꯛꯇꯔꯁꯤꯡꯗ ꯊꯣꯛꯍꯟꯕꯤꯗꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇꯁꯨ ꯏꯆꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇꯁꯨ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯈꯜꯂꯒꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯄꯣꯛꯏ ꯑꯩꯅ ꯄꯣꯛꯆꯔꯤꯕ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯃꯇꯝꯁꯤ ꯄꯨꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯁꯤ ꯎꯅꯔꯕ ꯃꯇꯨꯡꯗ ꯄꯨꯡ 4ꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯕ ꯁ꯭ꯋꯥꯏꯁꯤꯗꯁꯨ ꯑꯃꯨꯛ ꯃꯥꯁꯤ ꯕ꯭ꯂꯤꯗꯤꯡ ꯈꯔ ꯇꯧꯔꯦ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯨ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯝꯗꯅ ꯂꯩꯔꯝꯕ ꯒꯥꯔꯤꯗ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯦꯁꯦꯟ ꯑꯁꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯪꯉꯕ ꯃꯇꯨꯡꯗ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯑꯃꯨꯛ ꯈꯔꯐꯔꯦ ꯍꯥꯏꯔꯒ ꯃꯥꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡ ꯄꯨꯡ 3ꯃꯛꯇꯤ ꯇꯐꯥꯠꯇ꯭ꯔꯤ 2:30 ꯈꯔ ꯍꯦꯟꯕꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯑꯃꯨꯛ ꯏꯕꯦꯝ ꯑꯁꯤ ꯑꯃꯨꯛ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯆꯪꯈꯤ ꯀꯔꯤꯅ ꯑꯩꯅ ꯑꯁꯨꯛ ꯀꯨꯝꯅ ꯈꯪꯖꯔꯤꯕꯒꯤ ꯈꯪꯖꯕꯗꯤ ꯏꯆꯥ ꯑꯃ ꯍꯜꯂꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩ ꯇꯨꯝꯕ ꯌꯥꯖꯗꯦꯕ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯑꯗꯨꯝ ꯈꯥꯡꯗꯅ ꯂꯩꯕꯅꯤ ꯑꯗꯨꯒꯗꯤ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯥ ꯑꯥꯗ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏ ꯑꯗꯨ ꯈ꯭ꯋꯥꯏꯒꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕ ꯑꯃꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯃꯥꯒꯤ ꯄꯦꯁꯦꯟꯗꯨꯕꯨ ꯅꯨꯡꯁꯤꯅ ꯀꯟꯅꯤꯡꯅ ꯍꯣꯠꯅꯖꯔꯒ ꯑꯣꯟꯅ ꯇꯩꯅꯕꯔꯣꯝꯗ ꯗꯥꯛꯇꯔ ꯃꯁꯥ ꯌꯥꯎꯗꯦ ꯊꯥꯗꯣꯛꯏ ꯍꯥꯏꯕꯁꯦ ꯁꯤ ꯈꯛꯇꯪꯗꯤ ꯊꯣꯛꯍꯟꯖꯅꯤꯡꯗꯕ ꯍꯥꯏꯕꯗꯤ ꯗꯥꯛꯇꯔ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤ ꯌꯥꯎꯅ ꯍꯣꯠꯅꯔꯒ ꯃꯥꯒꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯃꯥꯒꯤ ꯕ꯭ꯂꯤꯗꯤꯡ ꯍꯦꯟꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯟꯕ ꯉꯝꯍꯧꯗꯕ ꯑꯗꯒꯤ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯗ ꯃꯥꯒꯤ ꯋꯨꯝꯁꯤ ꯂꯧꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯁꯣꯏ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯁꯣꯏꯁꯨ ꯇꯧꯔꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ICUꯗ ꯄꯨꯁꯜꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯀꯟꯗꯤꯁꯟꯁꯤ ꯌꯥꯗꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥ ꯁꯨꯃꯥꯏꯅ ꯂꯩꯇꯦꯅꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯄꯥꯎ ꯇꯝꯒꯗꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯣꯏꯅ ꯍꯜꯂꯛꯑꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯌꯥꯝ ꯆꯝꯅ ꯍꯣꯠꯅꯖꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯀꯔꯤꯁꯨ ꯈꯟꯗꯅ 와시 생동나버기 와팜마 하이버 마땀다 마코이나 시바 야바 마공다 이자시다 푸비라가 갸안 따드나 망드나 레이기바 아도 하우지수 마기 컨디션 카라파이 하이버기 와니 까름바 마공다 오이라카다기 하이버시기수 마마 아마 오이나 아이 타와이안 와제이 뭉수 뭉아이티 아이기 이자다 토이바 푸비리바세 수마이나 마tung 마나우다 아토빠 닥터 아마다 와나 호나자이바 닥터싱다 토혼비다보 오이라사누 하이버세 ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ 이베ꯝ 누피 마사두기자막스수 이사 ꯑꯃ ꯑꯣꯏꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯇꯁꯨ 이수 ꯑꯃ ꯑꯣꯏꯅ ꯈꯜꯂꯒꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯄꯣꯛꯏ ꯑꯗꯨꯒ ꯁꯦꯡꯗꯣꯛꯆꯔꯤꯕ ꯋꯥꯐꯝꯗꯤ 이자ꯁꯤꯒꯤ ꯌꯥꯝ ꯂꯥꯟꯅ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯃꯍꯥꯛ ꯌꯥꯎꯗꯅ 마기 ꯑꯅꯧꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗ 타독ꯗꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯌꯥꯎꯏ ꯃꯍꯥꯛ ꯌꯥꯎꯗꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯅꯤꯡꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯤꯇꯤꯡꯁꯤ ꯄꯥꯡꯊꯣꯛ